Manipur government ki tribal employees singi marakta official oina ST certificate recognize tokdaba mayam ama thengnare. Manipur government ki department singda thabak tawriba tribal employees singi marakta makhoina pairiba scheduled tribe ki certificate singado state asigi official scheduled tribe list da chandaba mayam ama thengnare haina right to information RTI ek ki kuthangda khangba ngamle hairi. State asigi department of personnel and administrative reform na Tungan activities sing the Tarakiba RTI sing Pakum Matuina, Manipur department sing the Tabuk Tauriba tribal employees sing in Marakta, Makuina Paiba ST certificate at the official in a settled tribe lista, Parliament approved of the list Manung the Yauba Tenor Kibani Haidi. Manipur state ki oina ST list asi any Kuki tribe yauna recognized tribe kuntraga Mari Kaktani, Haiba tribe kuntraga Maria Sigi Manunda, Mati Haiba tribe asi SD lista, listening Taragani Toy the icon corners and Kibani. Tungan activities sing the Tarakiba RTI report Department of Personnel sing the Matam Sana Amadi Marik Chumba replacing Pidun Lakibani Aduga Department as in a Manipur government tribal employees sing a Marakta bona fide settled tribe list the Yaw the Sing Yawbra Hain Hanglakpad Adugumba Lati Hain Mamang the Pikibulay Aduga activities sing the RTI Kutang Hangakibu Wang sing Adu Constitution article Hum Futaruki Makada Nodal authority ama oina officers sing amasung employees sing service records sing employment sing amadi promotion sing asim marik chuma pipam thokpani adubo department of personnel and personnel reforms na so sahiya sigjun kunga marida department asida tharakiba RTI gi marik chumba information pinamgi damakta state asigi department ni full administrative secretary sing da makoi department da any Kuki tribe amasung thadaw community sing gi verified certificate ka lonena information pirak na khanghalaki High department nifu sigi manungda department taraga humdoidi makoigi employees singe detail data sing department of personnel da pikalaki masigi manungda sahiya sigi agas taraga nipanda water resource department asida any Kuki tribe ki employee manga lisingani ahumda recruit toki haina paukum piraki aduga department asida lisingani ahumdagi hauna thadaw community dagi employee taraga manga appoint tawduna laki haina su paukum piraki Adum tauna department sing the scheduled tribe employees sing status matang piba hauraki amaronda RTI activists ayamana khanglibudi any Kuki tribe haiba STSC parliament recognized tawribra natraga tawdabra haibasini maramdi scheduled tribe list any Kuki tribe haibasi 1956 da parliament lokthokhrabani aduga kona Manipur ki ST list any Kuki tribe haibasi scheduled tribe list hapsinduna lakhibani erasi department of personnel and administrative reform na Fungdur Libati, listening Taranipani, October Taraga Mapanda, Manipur cabinet web loudun any Kuki tribe Hibasi, Manipur Sidol tribe listigi, Kakat Krabani, Adubo listening Kunga Humdoiki, Pewari Nipanda, Amukahana, Manipur Gomena, Minister say Tadun any Kuki tribe as ST listigi Lokopio Hiner, remind Toki Adubo, Matamadu, the Ministry of Tribal Affairs na Pakum, 19 Pirak Tabana Maramoraga. Matamadu state government center any Kuki tribe as Manipur ST list amuk hanjil handuna rajniti oibal lalong satari haina maral sikhiba laikre parliament kaktat khraba any Kuki tribe as scheduled tribe list gi makhatana lei natraga leiti haibase hoksuk samamna ba pokpa maramna any Kuki tribe haina leidiba group asida yawriba tribal sing as scheduled tribe certificate paiduna state government recognize tawgadoribra natraga makoina paidiba scheduled tribe ki certificate as parliament Masak Khangdaba hairabanina Makoi sing asi makhatana state government achumba scheduled tribe employees sing oingadori brahibase department sing marakta achoba isuamaga lona waham kya lakli Kuki singi masin thiba propaganda leptre India government Manipur thokliba loi khamnai daba wathok asi kangrup ki irangni mitay amasung Kuki kangrup anigi marakta thokpa irangni wathok asi wari sanaraga origin purakani haiduna kangrup anigi mioi sing yauna karak hana wari sanakiba leirabasu origin purakpa ngamdana leiri illegal immigrants in Kuki zone narco terrorism ge Maikai de Manipur Makoi ge horofam ni Makoina lamda masigi helomini Mitay singna Makoi lam munaba honaba de wathok as thulakibini haina aranba propaganda tawri amaromda Makoi ge aranba propaganda achumba malhanaba honaduna puwari semdok piki thabak sing leptana sathari sahili sing manga henba ge puwari laidiba Mitay ge puwari semdoktuna Makoi ge chatnaba yaroidaba aranba wafam sing hapsinduna lamdam sigi helomini utnaba Lisang sen honara kiba adu Meitei singda natana Manipur gi powari bu khangba malem gi miam angakpa pokpa datana Kuki kangrup ke mioi singna su malem gi khwaidi gi oidaba ngangba madi masin thibani haina masak khangli masimakna Thailand gi prime minister na ki human virus ni haina phungdo kiba leire English ni kunga humdoi gi me ahum dagi
Kuki kaungki mioi singna mitei miyamgi matakta landaba haurakiba loikam naida wathok oiriba asi phurupki apunba saktam thugairaga Kuki singi oiba tokhaiba lengak nata lebak ama semnaba khoina demand tawri makoi singna huran ronada matam kayagi mamangdagi Indo Myanmar amasung Bangladesh na chingba yumlonaba lebak singi ngangkai singi logi wangda changlakkiba singna lamdam asigi manung hanjinba chingi mafam singamadi singya tamya singda khunda laita sinduna lamlo lalong colonialism sagatlaba matung phurupki apun saktam thugairaga makhoigi oiba lepak zalingam semnaba demand tawrokibani India lengakna makhoigi aranba thawongki khongjangbo khangmadagi tokhaiba lengak natraga lebak simbagi ayaba piroi Manipurgi apunba saktam kaidongaida kaheloi haibagi phidap laukthoktu miyamda thajaba pikre adubu wathok asigi warisin puraknaba honabada matam sangna sanghanba amadi landarakliba terroristsingi mafumda kok nonba manba thawong kayam kuina sathaduna leigadawribagi haiba wahang lerakliba si laibak thibani India government wathok asigi warisin puraknabni haiduna buffer zone semduna security force na ngak senduna mitei singbu buffer zone da sanghanduna leiri Kuki Singda National Highway da mitei sing free movement yahandana thamliba sida mitei singna buffer zone thugaire amadi buffer zone manung lanchinduna ID bomb phumjinduna tangdu laitaba thugaina bo hotnare haibaki wakat mifam phamduna naunana drama satharakkiba asi thajangai oidaba irang saganaba masin thibagi lalongni Assam ke Karbi Along region da irang thokpadi mioi ani Sire security personnel kontra ni pan yauna mioi ni phumanga sokle Assam ke Karbi Anglong region ge tribal singna taba mafam da lam encroacher sing takthokna thorang tawbada kanglop ani ki marakta garang dagi hawna thokkiba irang hena kanchilakkiba galunina mioi ani laikidre police personnel kontra ni pan yauna mioi ni phuga manga asopan nangbadagi tongan hospital singda laikan nakre hairi thodo adu laikhidraba ani adudi Suresh amadi arthing timung kawi Suresh khongjang sangsileba singna building ama mai thabagi thodokta laikhidabani arthingna irang manungda group amana phabadagi laikhidabani hairi irang adu laksinaba security force singna lathi charge tawgalorena tear gas kaya su kapki hairi khongjang loi singi maigaidagi su security force tamna petrol bomb amadi nungna singba sing thomjinba khangnatana ten phawa kapsilaki hairi Assam gi DCP na phungdorokpagi matungina hauji khongjang loi singa wari sanaduna origin purakna bo honari khongjang loi singna petrol bomb amadi nungna singba sing thomjilakpada soklaba security force singi marakta IPS officer ama yauri irang ase laksanabagi damak garangdagi hauna Karbi Along region da internet matam kaktana thingjinkhre Karbi Anglong Autonomous Council Chief Executive Member amadi BJP ki leader amagi yumsu khongjang loi singna mai thadokkibagalonina mafam kayada leiba yum amadi dukan singsu mai tha ki hairi Myanmar gi junta na akan warning tawkhre thasigi kungani panda Myanmar da junta lengak na sinduna malengi tongan ba mafam singda leiba adugi miyam na khallaba lenga ama leire haiba adu unnabagi damak sagalakli ba mikhal pangthoknabagi damak thoknabagi thabak adu mass boycott tawgi wafong kya thorakpaga lunena democracy rom da sangchin gadori ba khongthang adu yaningdaba singi matak akan warning tawkhre officer sing amadi military gi imung manungi mioi singda wangang laduna wafam singa se phungdorakpani Myanmar miyamna military lenga asi lona yaba mongda onthoknaba siliba thabak asibu yaningdaba phungdoknaba kaya lakli handakta nongna san state ta junta lengakna loksin khraba komen amasung non kioda leba adugi celebrity kaya busu thajinduna mafam adugi miyamda bot thadanaba isai nomai tharong kaya su pangthok hanki min o hai amade mahake deputy suminna board asigi matangda defense ki oiba wakholon chenba candidate singbu sagonabagi damakta yangon mandlem sung kosen state ta satuna wangang bagi thabak su akan mamongda chathari hairi